अहानबद मरोइब पाउ ड्राइवर्स डे की थौरम ngasi ufam kayada pangthoknari laikhidraba drivers ki ufam da ikai khumnaba utnakhe khurumjari Am-Istv pau miyeng tabiri pasing utaram nokchari hauji pau sandok na pijari Sahi khudingi pangthoktu na lakpagum handak sahi gi su joint coordinating committee na sinduna kuntra tare suba drivers day gi thauram thangweban thau ground Imphal West pangthokre thauram aduda additional chief secretary IFS textiles commerce and industries amadi transport government of Manipur Anurag Baspai na chief guest all Manipur road transport driver and TDC gi vice president KS Ibotomi Singh na functional president transport ki director Khumanthem Daina Devi IS Traffic Control Police Wing Manipur gi Superintendent Sifang Cecilia amasung Driver Union gi Legal Advisor Mayangbam Kameshwar na Guest of Honor oina sarukya khibaga loinana tongan ba Driver Union amasung Association gi thaupuba sing yauna tongan ba furuk ki miye kyana sarukya khe tharom adugi manung channa laikhidraba driver chahunga taramapal gi mafamda laikhidraba singi imung manung yauna sarukya khiba singna hailei katuna amasung minute ani tubina leptuna ikai khumna utke thauram aduga mari lenana AMRTD amasung MWU gi General Secretary Maimom Anil Maitaina National Highway Anida Manipur Miyamgi Seba Taujariba driver Singda Selgi Damak Makal Kayagi Awaba Piba Ot Panaiba Kaya Asita Widanaba driver Singna Haijaduna Lakli COVID ki matam yauna luraba matam kayada driver Singna Miyangi Mathau Taba Polam Kaya Pusilaktuna Miyangi Seba Tauduna Lakliba driver Singi Awaba Kaya Asi Lengakna Sukhang Biraga Kari Tauba Yabage Haibadu Tabak Pakat Piu Laikidraba driver Singi Imung Manungna Ngasi Fauba Midki Pi Kangdriba driver Singbu Hantana Yengba Makoina Tauba Tabak Sintana Driba Asi Ngasi Haiba Numit Asidagidi Thadok Lasi Haina Fongloke Ngasi singa masung tamda leiriba parja puna makidar mangtani ngasi sangla lambi ani sida masana we 37 amadi sana hamen number 2 hairiba sangla lambi ani sida awa maisa kaya khangaga driver singchina Manipur parja gi namakta chana ba thagna ba mayam ma ngasi hona ba yaba tawi yaba mayam tawri masi puna maksi Manipur da leiriba ai ko gi singa masung tamda leiriba CSO organization sing mayam puna khangmina ba ma khangmina raga ngasi driver sing su ngasi gi miyang gi namakta seba tawiri bani Habisi Kanbiraga, Punamanga, driver sing Minungsi Tambu, driver sing the old neighbor to Wiganu, Hariba Nasiki, Midasitaki Hona, Manipuri Mapunku, driver singu, Miyangi Shaba, Makalam, Tahunba Pangan View, Habisi, Apintozen. Say Mohum Leraga, Writers Forum Imphal Napiba, Kundong Bam, Bojendrat, Ningsing Mana, Tarelak Suboina, Saknairaba theatre critic, playwright, Buddha Singh Thamda, Mahaki drama lyric, Muget Naba, Lila Marida, Pikre. Manipur Press Club ki Loktak Hall da Pangthokiba Award Lantokpagi Achamba Thoram Maduda Manipur Sahitya Parishad ki President Longjam Joy Chandra Writers Forum Manipur ki President Kaisham Priyo Kumar Siza Hospital gi CMD Palin Khundong Bamna Thoram ki DICE members sing oina saruk yakhe Thoram Maduga Mari Lenana Writers Forum Imphal gi Secretary M Notilal na Khundong Bam Borjendrat Ningsing Mana asi English singani nipan dagi hoduna sai om kanaraga like natraga Lifetime Achievement Award oina piba award ni ngasi Ngarang Lantoki by award asida Buddha Singh Thamda Iba Muget Nabalila Mari Hairiba Lairika Sida Pibani award asida Lupalasing Kuntragi Case Award Memento Citation Amadi Sol Ama Yauri Haike Tharungi Sarukamo Oina Dr. Lamabam Gojendrana Chair Logduna Dr. N. Nandini Devina Kundongwam Rojendragi Dramada Utliba Kaitara Klaba Mioibagi Masak Haiba Hiramda Wangangke Ako ni PDB award amunga like the pizza bani amunga lifetime achievement hana pizza bani singani ko to pizza riba award asina like the pizza ba award ni award asu from PDB na koi gi sakna haiba Buddha Singh Tham gi mugyat na ba haiba lela mari gi like ko da pizza ba award asi sahi hum kana raga pizza bani akoina haji pawg mera thatna aten brem tlokjari Every great future begins with the right start. At JJ School Montessori, we discover talents, nurture dreams, and shape the future of your child. Here, learning isn't just in books, it's in creativity, sports, real-world skills, and values that last a lifetime. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada
Yun yung magkigano. Alam mo tamo, sige yung say, next time, tinacheksin na lang sila katam ka ba ni Ned? Dadarang se, juhar habaga am takidar bo. Asum na, mayam na machalbog na option lugum. Masige yung masilog, asuya nga po kada batagi. Next time, tinangap seli. Next time, juhar habating matok na nabasim ba ni? Zar man mo isi na na, concrete katok na tinaba matanda, kapamil ang magpihana hinggal adli. Next time, strength is in the quick. Honglagliba punsigi lambi sida araiba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakta amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Free Gynecology Camp January tha asi Cervical Cancer Awareness Month tabaga iroinana Siza Urban OPD Kaisampatna lakadoriba January tang 12 dagi 13 phawba ayuk pung 8 dagi ama phawba Free Gynecology Camp pangthokjagadauri. Free Gynecology Consultation, free ultrasound screening loinana investigations and procedures singda 10% concession su pizagadauri. Akupa marol gidamak pizariba number asida paw phawbiro. Break ki matungna member taram nokchari makha taba pawda Ministry of Culture gi mieng makhada North Eastern Theatre Association neta hengang na puthokpa play oiroidaba mangilan utpagi thoram pangthokre. Jain Manipur Dance Academy Imphal gi auditorium da pangthokhiba thoram maduda lamnai SC MLA Khongwan Tabam Ibomsa MUC Assistant Professor Dr. Makhonmani Mongsaba amadi Icham Advisor Nongthombam Rajendra na maru oiba myoising wena sarukya khe thoranga mari leinana wangang loi singna theater sakhutna bagi matangda tongan wofam kaya thamki play asigi aiba amadi direction senjam nimaini Leli pali ba khuding ba nang lilari haini kayo tawi ko siya minam matak mafia sina tongan mo ko ipopita drugs mo tongan mo liba mo siya haini ko siya maskidi oy roy ka mamangilani Hauzik maroiba paw amukana pizari Drivers Day gi thoram ngasi infam kaya da pangthoknari laikhidraba drivers sing infam da ikai khumnaba utnaki Haji fabu hiyo na dia Am-Istv na pizaba paw matang solution jare mieng tabiri basing bam